ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯞꯄꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯆꯤꯡ ꯐꯠꯇꯕꯤ ꯅꯨꯡꯁꯤꯕꯤ 28 ꯁꯨꯕ ꯇꯥꯡꯀꯛ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤꯗꯃꯛ ꯗꯦꯜꯂꯤꯗ ꯑꯁꯣꯛ ꯃꯟꯗꯟ ꯎꯅꯕ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯔꯨꯗꯥ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯦ꯫ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯆꯩ ꯑꯌꯥꯝꯕꯁꯨ ꯂꯩꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 30 ꯄꯨꯟꯁꯤꯕ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯥꯒꯤ ꯔꯨꯝꯗ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯐꯥꯏꯜ ꯑꯃ ꯀꯟꯅ ꯆꯦꯛ ꯇꯧꯔꯤꯉꯩ ꯃꯇꯝꯅꯤ ꯅꯨꯡꯁꯤꯕꯤꯅ ꯊꯣꯡꯗ ꯊꯤꯜꯂꯛꯏ꯫ ꯆꯪꯉꯛꯑꯣ꯫ ꯉꯁꯤꯒ 15 days ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ꯫ ꯉꯁꯤꯒꯤ ꯀꯔꯤ ꯄꯥꯎ ꯂꯩꯔꯕ? ꯑꯁ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯁꯣꯅꯣ ꯆꯨꯏꯗ꯫ ꯑꯩ 3ꯂꯛ ꯁꯨꯔꯦ ꯆꯠꯄ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩ꯫ ꯍꯩꯃꯥ, ꯅꯪꯕꯨ ꯊꯥꯏꯅ ꯐ꯭ꯂꯠ ꯇꯧꯕ ꯅꯨꯄꯤ ꯁꯨꯝꯕ ꯌꯥꯝꯅ ꯍꯩꯈꯤꯗꯥꯏꯅꯦ? ꯅꯪꯅ ꯆꯍꯤ 9 ꯍꯜꯂꯤꯕ ꯑꯉꯥꯡꯗꯨ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯀꯅꯥꯒꯤ ꯑꯁꯣꯏꯕꯅꯣ? ꯅꯪꯒꯤ ꯑꯁꯣꯏꯕ ꯅꯠꯇꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯍꯥꯏꯔꯛꯑꯣ, ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯀꯔꯤ ꯇꯧꯈꯤꯒꯦ ꯅꯪꯅ? ꯅꯣꯏ ꯑꯅꯤꯅ ꯀꯥꯞꯅꯈꯤꯕ ꯃꯤꯆꯤꯒꯤ ꯏꯔꯥꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯒ ꯁꯗꯟꯂꯤ ꯃꯥꯒꯤ ꯃꯥꯏꯟ ꯆꯦꯟꯖ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯅꯪꯅ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯇꯧꯈꯤꯒꯦ? ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗꯦ꯫ ꯇꯧꯗ꯭ꯔꯒ ꯃꯥꯒꯤ ꯋꯥꯈꯜ ꯍꯣꯡꯂꯤꯁꯤꯅ ꯀꯔꯤꯒꯤ? ꯄꯨꯟꯁꯤꯕ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯅꯨꯄꯥ ꯑꯇꯣꯞꯄꯒ꯫ ꯕꯣꯏ, ꯃꯤꯠꯅ ꯎꯕ ꯈꯨꯗꯤꯡ ꯑꯆꯨꯝꯕ ꯅꯠꯇꯦ, ꯅꯥꯀꯣꯡꯅ ꯇꯥꯕ ꯈꯨꯗꯤꯡ ꯑꯔꯥꯟꯕ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯐꯝꯅ ꯃꯇꯝꯅ ꯂꯥꯟꯅ ꯂꯧꯈꯤꯅꯕ ꯎꯠꯄ ꯊꯕꯛ ꯀꯌꯥꯁꯨ ꯂꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯦ ꯈꯜꯂꯁꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯄꯦꯔꯦꯟꯁꯅ ꯅꯪꯕꯨ ꯄꯥꯝꯗꯕꯗꯒꯤ ꯅꯪꯉꯣꯟꯗ ꯊ꯭ꯔꯤꯇꯟ ꯇꯧꯔꯛꯂꯦ ꯈꯜꯂꯁꯤ꯫ ꯑꯗꯨꯒ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯔꯛꯏ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯅꯪꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤꯗꯨꯅ ꯎꯅꯕ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯕ, ꯀꯣꯏꯅꯕ, ꯅꯨꯡꯁꯤꯅꯕ ꯁꯥꯕ꯫ ꯃꯗꯨ ꯎꯔꯒ ꯅꯨꯄꯤꯗꯨꯅ ꯅꯪꯕు ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯅꯤ ꯈꯜꯂꯒ ꯂꯥꯞꯊꯣꯛꯈꯤꯕ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯅ ꯎꯔꯤꯕꯗꯣ ꯑꯆꯨꯝꯕ꯭ꯔꯥ? ꯋꯥꯈꯜ ꯂꯩꯕ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯄ꯭ꯂꯁ ꯅꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨꯅ ꯁꯦꯡꯂꯕ, ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯔꯕ, ꯎꯈꯤꯕ ꯊꯧꯗꯣꯛꯇꯣ ꯀꯌꯥꯝ ꯆꯨꯝꯒꯦ ꯍꯥꯏꯕꯗꯣ ꯅꯨꯄꯤꯗꯨꯅ ꯊꯤꯒꯠꯂꯛꯀꯅꯤ꯫ ꯆꯞ ꯃꯥꯟꯅꯩ ꯅꯪꯁꯨ꯫ ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯗꯤ ꯅꯪꯅ ꯎꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯏꯟꯗꯥꯏꯔꯦꯛ ꯑꯣꯏꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯍꯪꯕ ꯌꯥꯏ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯊꯔꯨꯝ ꯇꯧꯔꯒ ꯁꯤꯡꯅꯔꯕꯗꯤ ꯑꯗꯨꯝ ꯈꯠꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯅꯨꯡꯁꯤꯕꯤꯒꯤ ꯋꯥꯗꯨ ꯄꯨꯟꯁꯤꯕ ꯃꯨꯟꯅ ꯇꯥꯔꯒ ꯂꯩ꯫ ꯈꯪꯗꯦ, 15 days ꯍꯧꯈ꯭ꯔꯦ꯫ 15 days ꯂꯩꯔꯤ꯫ ꯄꯤꯔꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯇ꯭ꯔꯕ ꯅꯪ ꯑꯩꯒꯤ ꯁꯥꯖꯠ ꯈꯪꯂꯤꯗꯨꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕꯗ ꯃꯦꯝꯆꯥꯅ ꯎꯍꯧꯕꯇ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯈꯤꯕ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯍꯩꯁ, ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯥꯛꯑꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯃꯔꯤ ꯂꯩꯅꯔꯤꯕꯣꯏꯔꯦ? ꯐꯅ ꯑꯗꯨꯝ ꯐꯩꯅꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦꯍꯦ꯫ ꯄꯨꯟꯁꯤꯕꯗꯤ ꯁꯣꯝꯗ ꯀꯣꯛ ꯁꯥꯕꯗ ꯃꯩ ꯍꯧꯔꯦ꯫ ꯅꯨꯡꯁꯤꯕꯤꯒꯤ ꯃꯆꯤꯡꯁꯨ ꯈꯪꯕꯅꯤꯅ ꯀꯤ, ꯑꯗꯨꯒ ꯑꯃꯗꯨꯁꯨ ꯀꯝꯗꯧꯅ ꯂꯥꯛꯅꯒꯅꯤ, ꯌꯨꯝꯗ ꯀꯔꯝꯅ ꯄꯣꯔꯛꯀꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯑꯩꯕꯨ ꯔꯤꯁꯤꯗ ꯍꯥꯏꯔꯁꯤꯔꯅꯦ? ꯍꯥꯏꯔꯒ ꯌꯦꯡꯈꯤꯒꯦ꯫ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯌꯥꯔꯛꯄꯁꯨ ꯌꯥꯏ, ꯃꯇꯩꯅꯤꯅ꯫ ꯔꯤꯁꯤꯒꯤ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯏ꯫ ꯍꯜꯂꯣꯒ ꯍꯥꯏꯔꯛꯇꯦ ꯔꯤꯁꯤꯗꯨ꯫ ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯗ ꯁꯥꯎꯔꯤ꯫ ꯌꯥꯔꯦ, ꯀꯩꯗꯧ ꯇꯧꯔꯛꯂꯤꯅꯣ? ꯄꯨꯟꯁꯤꯕꯅ, ꯚꯥꯏ, ꯑꯩ ꯗꯦꯜꯂꯤꯗꯒꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤꯌꯦ꯫ ꯍꯌꯦꯡ ꯑꯣꯐꯤꯁꯀ ꯑꯝꯇ ꯆꯠꯂꯣꯏ, ꯅꯣꯏꯗ ꯂꯥꯛꯀꯦ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯅꯪꯒꯤ ꯊꯕꯛꯅ ꯌꯥꯗꯕꯩꯅꯦ ꯑꯩꯁꯨ ꯈꯪꯉꯦ꯫ ꯑꯗꯣ ꯅꯪ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯕꯁꯨ ꯉꯥꯛꯇꯪꯗꯤ ꯂꯥꯛꯄ ꯌꯥꯕꯅꯦ꯫ ꯍꯌꯦꯡ ꯂꯥꯛꯑꯒꯦ ꯀꯩꯗꯧꯔꯒꯦ? ꯑꯗꯣ ꯊꯕꯛꯄꯨ ꯀꯔꯤ ꯂꯩꯒꯦꯅꯦ? ꯊꯕꯛꯀꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ, ꯑꯩꯅ ꯁꯨꯝ ꯅꯪꯒ ꯄꯨꯅꯤꯡꯕꯒꯤ ꯇꯧꯕꯅꯦ꯫ ꯌꯨꯝ ꯁꯦꯝꯗꯧꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄꯗꯨꯗꯤ ꯏꯃꯥ ꯍꯣꯏꯒꯤ ꯊꯕꯛꯅꯤ꯫ ꯑꯗꯣ ꯍꯌꯦꯡ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇꯪ ꯆꯠꯃꯤꯟꯅꯧꯁꯦ꯫ ꯁꯦꯜ ꯈꯔ ꯄꯤꯅꯕ ꯃꯥꯜꯂꯦ, ꯑꯩꯁꯨ ꯈꯪꯗꯦ꯫ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯆꯜꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯕꯅꯦ꯫ ꯍꯣꯏ, ꯆꯠꯂꯨꯁꯦ꯫ ꯑꯗꯣ ꯚꯥꯏ, ꯑꯁ ꯑꯩꯁꯦ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥ ꯈꯔ ꯂꯩꯔꯦꯅꯦ꯫ ꯀꯩꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯅꯨꯡꯁꯤꯇꯣꯝꯕꯤꯗꯣ꯫ ꯑꯗꯣ ꯀꯩꯗꯧꯔꯕ? ꯍꯩꯁ, ꯅꯪꯒ ꯈꯪꯅꯩꯔꯣ? ꯚꯥꯏ, ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ꯫
ꯏꯇꯩꯃꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯕꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯑꯣꯌꯦ, ꯅꯠꯇ꯭ꯔꯗꯤꯅꯦ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏ꯫ ꯅꯪꯁꯨ ꯈꯪꯂꯤꯗꯨꯅꯤ ꯚꯥꯏ ꯃꯥꯒꯤ ꯃꯆꯤꯡꯗꯣ, ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯕꯨ ꯃꯥꯅ ꯄꯨꯜꯂꯒ ꯊꯝꯈꯤꯕꯗꯣ꯫ ꯅꯪꯅ ꯃꯥꯕꯨꯗꯤ ꯀꯤꯗꯤ ꯀꯤꯕꯖꯥꯠꯅꯤꯅꯦ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯦ, ꯑꯃꯔꯖꯤꯠꯇ ꯃꯥꯅ ꯈꯨꯠꯇꯨꯝꯅ ꯌꯥꯡꯂꯦꯟꯅ ꯊꯤꯟꯈꯤꯕꯗꯣ ꯅꯪꯁꯨ ꯎꯍꯧꯔꯤ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ ꯚꯥꯏ, ꯃꯇꯝꯗꯣ ꯐꯅꯕꯨ ꯅꯨꯡꯁꯤ ꯅꯤꯡꯁꯤꯡꯂꯒ꯫ ꯅꯪꯕꯨ ꯆꯥꯛꯀ ꯄꯤꯖꯩ ꯍꯥꯏꯗꯥꯏꯅꯦ? ꯄꯤꯖꯩꯅꯦ꯫ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯕ꯭ꯔꯣ? ꯅꯨꯡꯁꯤꯌꯦ ꯚꯥꯏ꯫ ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯃꯥꯒꯒꯤ ꯈꯨꯔꯈꯨꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯂꯤꯔꯛꯏ꯫ ꯅꯪꯗꯤ ꯀꯔꯤꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯗ꯭ꯔꯤꯕ? ꯃꯥꯅ ꯌꯨꯝꯗ ꯊꯤꯜꯂꯣꯅ ꯏꯁꯧ ꯂꯥꯡꯕꯗꯨꯗ ꯁꯥꯎꯅꯤꯡꯗꯅ ꯑꯩꯁꯨ, ꯅꯪꯁꯨꯕꯀꯣ, ꯃꯥꯁꯦ ꯑꯕꯤꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯂꯧꯅꯤꯡꯉꯤ, ꯑꯗꯨꯅꯅꯦ ꯚꯥꯏ꯫ ꯑꯗꯣ ꯃꯥꯅ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯔꯤꯅꯦ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩꯗꯤꯕ ꯌꯥꯝ ꯍꯥꯠꯅꯤꯡꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯇꯧꯅꯣꯁꯦ ꯌꯥꯝ ꯍꯥꯏꯔꯕꯅꯦ, ꯃꯥꯅ ꯇꯥꯗꯦ, ꯌꯥꯗꯦ꯫ ꯑꯗꯣ 15 days ꯈꯛꯇꯪ ꯉꯥꯏꯔꯦ, ꯀꯝꯗꯧꯁꯤꯒꯦ ꯚꯥꯏ? ꯔꯤꯁꯤ ꯉꯥꯏꯍꯥꯛ ꯈꯜꯂꯤ, ꯑꯗꯨꯒ ꯈꯨꯝꯂꯛꯏ, ꯑꯍꯥꯟꯕꯗ ꯐꯖꯅ ꯅꯨꯡꯁꯤꯅ ꯊꯦꯝꯃꯒ ꯌꯦꯡꯁꯦ, ꯑꯩꯁꯨ ꯁꯅꯥꯗ ꯍꯥꯏꯒꯦ꯫ ꯚꯥꯏ, ꯑꯩ ꯍꯥꯏꯔꯕꯅꯤ, ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯅꯪ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯆꯦꯜꯂꯣ, ꯑꯩꯁꯨ ꯍꯦꯜꯞ ꯇꯧꯕꯤꯒꯦ꯫ ꯚꯥꯏ, ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ꯫ ꯄꯪꯊꯕꯒꯤ ꯍꯤꯗꯥꯛꯇꯣ ꯊꯥꯔꯒ ꯄꯪꯊꯍꯜꯂꯒ ꯀꯤꯗꯅꯦꯞ ꯇꯧꯔꯁꯤꯔꯣ? ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯑꯄꯥꯝꯕ ꯄꯣꯠꯇꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯐꯖꯗꯕ ꯊꯕꯛ ꯂꯩꯇꯦ꯫ Everything is fair in love and war. ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯐꯔꯦ, ꯅꯪꯅ ꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯆꯦꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯣꯜ ꯗ ꯕꯦꯁ꯫ ꯑꯩ ꯁꯅꯥꯗꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯒꯦ, ꯑꯗꯣ ꯍꯥꯟꯅ ꯑꯃꯨꯛꯀ ꯊꯦꯝꯂꯒꯗꯤ ꯌꯦꯡꯈꯤꯁꯦ꯫ ꯍꯣꯏ ꯚꯥꯏ, ꯊꯝꯃꯒꯦ ꯑꯗꯨꯗꯤ, ꯅꯪꯅ ꯊꯣꯛꯄ ꯐꯅꯕ ꯇꯧꯔꯛꯑꯣ꯫ ꯄꯨꯟꯁꯤꯕ ꯐꯣꯟꯗꯣ ꯊꯝꯂꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯈꯜꯂꯤ꯫ ꯐꯥꯏꯅꯦꯜꯂꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯅꯝꯗꯅ ꯑꯣꯏꯔꯅꯤꯅ, ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯨꯝꯅꯥꯝ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯔꯤꯁꯤꯒ ꯁꯅꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯅꯥꯅ, ꯗꯥꯇꯣꯟ, ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯗꯥ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯨ ꯅꯨꯡꯁꯤꯔꯤꯔꯥ ꯅꯨꯡꯁꯤꯗ꯭ꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯅꯍꯥꯟꯁꯨ ꯐꯣꯟ ꯊꯨꯒꯥꯏꯔꯝꯕꯅꯤ, ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ꯫ ꯃꯔꯦꯡ ꯃꯃꯥꯟꯅꯕꯁꯨ ꯅꯠꯇꯦ, ꯃꯥꯅ ꯐꯖꯅ ꯊꯦꯝꯕ ꯌꯥꯏ, ꯑꯩꯗꯤꯅꯦ ꯅꯨꯡꯁꯤꯗ ꯀꯟꯚꯤꯟꯁ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏ ꯅꯨꯡꯁꯤꯒꯤ ꯁꯞꯇ꯭ꯔꯗꯣ ꯇꯜꯂꯦꯕ ꯑꯩ꯫ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯌꯥꯎꯅꯤꯡꯗ꯭ꯔꯦ꯫ ꯁꯅꯥ, ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ, ꯃꯥꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯃꯤ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯈꯤꯕꯗꯒꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯡꯁꯦ ꯊꯥꯖꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯉꯣꯟꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯃꯥꯅ ꯑꯃꯠꯇ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯥ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨꯗꯤ ꯅꯨꯡꯁꯤ ꯍꯥꯏꯌꯦ꯫ ꯅꯨꯡꯁꯤꯁꯨ ꯃꯆꯤꯟ ꯈꯔꯗꯤ ꯀꯜꯂꯦ, ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯦ ꯆꯦꯜꯂꯕꯒꯨꯝꯕꯅꯦ ꯍꯥꯏ꯫ ꯅꯨꯡꯁꯤꯁꯦ ꯍꯥꯟꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ꯭ꯔꯣ? ꯑꯣꯏꯔꯝꯃꯦ꯫ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯤ꯫ ꯐꯔꯦ, ꯅꯪꯁꯨ ꯄꯣꯊꯥꯔꯣ, ꯑꯩꯁꯨ ꯊꯝꯂꯒꯦ꯫ ꯊꯦꯡꯅꯒ ꯇꯨꯝꯒꯅꯨꯀꯣ, ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤꯗ ꯗꯥꯔꯛ ꯁꯥꯔꯀꯜ ꯑꯃꯨꯛ ꯂꯩꯔꯛꯀꯅꯤ꯫ ꯀꯝꯄ꯭ꯂꯦꯛꯁꯟ ꯃꯥꯡꯅꯤꯕ, ꯐꯦꯁꯤꯌꯦꯜꯒꯗꯣ ꯈꯔ ꯈꯔ ꯇꯧꯀꯣ꯫ ꯑꯩꯗꯤ ꯅꯨꯄꯤꯅ ꯀꯦꯕ ꯅꯥꯟꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦꯕ꯫ ꯏꯔꯥꯡꯗꯤꯕ꯫ ꯑꯁꯦꯡꯕꯅꯤ, ꯏꯅꯥꯛꯇ ꯂꯩꯔꯀꯥꯟꯗ ꯌꯥꯝꯅ ꯀꯦꯍꯟꯗꯣꯏꯅꯦ, ꯑꯗꯨꯒ ꯍꯩꯖꯤꯕꯣꯠꯀ ꯂꯩ ꯂꯦꯡꯕꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯊꯥꯔꯛꯇꯣꯏꯅꯦ꯫ ꯃꯤꯅ ꯔꯨꯁꯤꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯍꯟꯗꯣꯏꯅꯦ, ꯈꯪꯉꯕꯣ? ꯔꯤꯁꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯅꯥ ꯅꯣꯛꯄꯗ ꯂꯣꯏꯔꯦ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯔꯤꯁꯤ ꯁꯅꯥꯗ ꯍꯥꯏꯔꯗꯤ ꯑꯣꯏꯔꯔꯣꯏ ꯈꯟꯕꯗꯒꯤ ꯄꯨꯟꯁꯤꯕꯗ ꯐꯣꯟ ꯇꯧꯔꯒ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯆꯦꯜꯂꯣ ꯍꯥꯏꯅ ꯄꯥꯎ ꯄꯤꯈꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯔꯤꯁꯤꯒꯤ ꯋꯥꯗꯨ ꯌꯥꯔꯤ꯫ ꯅꯨꯃꯤꯠꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯅꯥꯒꯤ ꯍꯩꯖꯤꯡꯄꯣꯠꯇꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯌꯥꯝ ꯐꯖꯅ ꯂꯣꯏꯁꯤꯟꯈꯤ ꯍꯩꯖꯤꯡꯄꯣꯠꯇꯨꯁꯨ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯕꯅꯦ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯅꯤ, ꯄꯨꯡ 4 ꯇꯥꯔꯦ꯫ ꯑꯁꯨꯝ ꯐꯝꯂꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯁꯅꯥꯍꯟꯕꯤ ꯀꯞꯂꯛꯏ꯫ ꯑꯗꯨꯒꯗꯤ ꯃꯊꯪ ꯃꯔꯤ ꯄꯪꯀꯞꯇ ꯀꯞꯅꯔꯛꯏ꯫ ꯆꯦꯆꯦ, ꯅꯪ ꯆꯠꯈ꯭ꯔꯅꯤꯀꯣ, ꯑꯩ ꯏꯊꯟꯇ ꯉꯥꯏꯍꯧꯔꯅꯤꯀꯣ꯫ ꯁꯅꯥꯁꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯇꯟꯖꯥꯗꯨꯗ ꯔꯥꯖꯦꯟꯁꯨ ꯇꯞꯅ ꯆꯪꯂꯛꯏ ꯀꯥꯗꯨꯗ꯫ ꯃꯔꯣꯜꯗꯤ ꯐꯖꯅ ꯂꯧꯐꯝ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯔꯤ꯫ ꯀꯞꯁꯨ ꯀꯞꯂꯤ ꯔꯥꯖꯦꯟꯗꯣ꯫
ꯅꯤꯡꯉꯣꯜ ꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥꯕꯨ ꯊꯥꯗꯣꯛꯂꯒ ꯅꯣꯡꯃꯗꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯅꯤ꯫ ꯄꯨꯝꯅꯃꯛ ꯀꯥꯏꯅꯕ ꯉꯝꯂꯤꯕꯁꯦ ꯅꯨꯡꯁꯤꯕ ꯃꯥꯅ ꯅꯨꯡꯁꯤꯕ ꯍꯦꯃꯟꯕꯗꯒꯤꯅꯤ꯫ ꯃꯁꯤ ꯐꯥꯎꯕꯗ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤ ꯑꯣꯠꯄꯤꯕ, ꯊꯑꯣꯏꯕꯤꯗꯕ, ꯐꯨ-ꯆꯩꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤꯅꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯤ꯫ ꯅꯨꯄꯤꯅ ꯏꯃꯨꯡ ꯑꯃꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯤ, ꯅꯨꯄꯤꯅ ꯏꯃꯨꯡ ꯑꯃꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕꯁꯨ ꯉꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯃꯅ ꯂꯥꯏꯔꯤꯛ ꯍꯩꯕꯗꯤ ꯃꯇꯣꯝꯇ ꯍꯩ, ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯍꯩꯕꯗꯤ ꯏꯆꯥ ꯏꯁꯨ ꯐꯥꯎꯕ ꯍꯩꯍꯟꯕ ꯉꯝꯃꯤ꯫ ꯃꯄꯥ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯕꯁꯨ ꯃꯃꯥ ꯍꯩꯔꯕꯗꯤ ꯃꯆꯥꯗꯣ ꯃꯃꯥꯅ ꯍꯩꯍꯟꯕ ꯉꯝꯃꯤ꯫ ꯃꯃꯥ ꯐꯔꯕꯗꯤ ꯃꯆꯥꯁꯨ ꯐꯩ, ꯃꯃꯥ ꯐꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯕꯗ ꯅꯠꯇꯅ ꯃꯆꯥꯁꯨ ꯑꯐꯕ ꯑꯣꯏꯗꯦ꯫ ꯁꯃꯥꯖ ꯑꯃ, ꯖꯥꯇꯤ ꯑꯃ ꯆꯥꯎꯈꯠꯄꯗ ꯅꯨꯄꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤꯗ ꯌꯦꯡꯂꯕꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯊꯣꯛꯈꯤꯕ ꯂꯥꯟꯖꯥꯎ ꯑꯅꯤ ꯅꯨꯄꯤꯒꯤ ꯋꯥꯍꯧꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯥꯎꯈꯠꯂꯕ ꯒ꯭ꯔꯤꯁ ꯂꯩꯕꯥꯛꯇ ꯊꯣꯛꯈꯤꯕ ꯇ꯭ꯔꯣꯏꯒꯤ ꯆꯍꯤ 10 ꯆꯨꯞꯅ ꯁꯣꯛꯅꯈꯤꯕ ꯂꯥꯟꯖꯥꯎ ꯅꯨꯄꯤꯒꯤ ꯃꯔꯝꯗꯒꯤꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯅ ꯉꯝꯗꯕ ꯂꯩꯇꯦ, ꯃꯤ ꯐꯍꯟꯕ, ꯃꯤ ꯃꯥꯡꯍꯟꯕ, ꯁꯃꯥꯖ ꯑꯃ ꯆꯥꯎꯈꯠꯍꯟꯕꯗ ꯅꯨꯄꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯦ ꯎꯠꯂꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ, ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯏꯃꯨꯡꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯁꯌꯥꯒ ꯐꯝ ꯊꯥꯕ ꯆꯠꯅꯕ ꯏꯔꯨꯕ ꯂꯣꯏꯔꯒ ꯀꯦꯃꯤꯟꯅꯔꯤ꯫ ꯁꯅꯥꯁꯨ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯂꯥꯛꯇꯨꯅ ꯀꯦꯕ ꯍꯧꯈ꯭ꯔꯦ ꯂꯩ ꯂꯦꯡꯅꯕ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯥꯔꯤ ꯂꯥꯛꯇꯨꯅ ꯐꯝ ꯊꯥꯕ ꯆꯠꯄꯗꯣ ꯑꯕꯦꯁꯨ ꯌꯥꯎꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯨꯡ 7:30 ꯇꯥꯔꯛꯄꯗ ꯂꯩ ꯂꯦꯡꯅꯕ ꯅꯤꯡꯊꯤꯖꯅ ꯀꯦꯔꯒ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁꯅꯥꯇꯣꯝꯕꯤ ꯆꯤꯡ ꯂꯦꯝꯅ ꯊꯣꯛꯂꯛꯏ꯫ ꯀꯦꯃꯦꯔꯥꯃꯦꯟꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯃꯤꯠ ꯊꯛꯏ ꯁꯅꯥꯒꯤ ꯐꯖꯕꯗꯣ ꯎꯕꯗ꯫ ꯁꯣꯝꯗꯅ ꯁꯌꯥ ꯑꯕꯦ ꯑꯃꯗꯤ ꯑꯇꯩ ꯃꯧ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯕꯣꯔꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯐꯝ ꯊꯥꯕ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯁꯨꯃꯥꯡꯗꯨꯗ ꯆꯤꯌꯔ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯔꯤꯁꯤꯗꯤ ꯁꯝ ꯀꯛꯂꯨꯕꯒꯤ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯕ ꯆꯪꯈꯤ꯫ ꯑꯕꯦꯒ ꯅꯨꯡꯁꯤꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯄꯨꯟꯁꯤꯕꯅ ꯎꯔꯦ꯫ ꯑꯕꯦꯁꯨ ꯌꯦꯡꯊꯣꯔꯛꯄꯗ ꯄꯨꯟꯁꯤꯕꯅ ꯌꯦꯡꯂꯝꯕꯗꯨ ꯎꯔꯗꯨꯅ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯅꯩ꯫ ꯑꯕꯦ, ꯄꯨꯟꯁꯤꯕ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅꯁꯨ ꯄꯨꯟꯁꯤꯕ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯃꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤꯅꯦ, ꯑꯩꯀꯣ ꯉꯁꯤꯗꯤ ꯏ ꯑꯃꯨꯛ ꯀꯥꯗꯣꯔꯤꯗ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯁꯣꯟꯕꯗꯨ ꯇꯥꯕꯗ ꯑꯕꯦꯅ ꯍꯪꯂꯛꯏ꯫ ꯀꯅꯥꯅꯣ ꯅꯨꯡꯁꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯥꯗ ꯀꯩ ꯍꯅꯨꯕ ꯑꯃ ꯂꯦꯞꯂꯒ ꯑꯩꯈꯣꯏꯗ ꯌꯦꯡꯂꯛꯂꯤꯁꯦ꯫ ꯃꯁꯛ ꯑꯁꯤꯒ꯫ ꯅꯪ ꯃꯥꯒ ꯈꯪꯅꯕ꯭ꯔꯣ ꯍꯥꯟꯅ? ꯑꯁ, ꯈꯪꯅꯕꯇ ꯅꯠꯇꯦꯗ ꯆꯦꯕꯦ, ꯅꯪꯅ ꯈꯪꯗꯕ ꯋꯥ ꯌꯥꯝꯅ ꯂꯩꯌꯦ, ꯀꯣꯟꯅ ꯂꯤꯔꯒꯦ꯫ ꯑꯗꯣ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ? ꯍꯣ, ꯑꯩꯈꯣꯏ ꯏꯇꯩꯗꯨꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯦꯌꯦ꯫ ꯅꯣꯏ ꯏꯇꯩꯁꯤꯕꯨ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯔꯤꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯑꯕꯦ ꯔꯤꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯣ꯫ ꯄꯨꯟꯁꯤꯕꯗꯤ ꯑꯕꯦꯗ ꯑꯃꯨꯛ ꯌꯦꯡ, ꯅꯨꯡꯁꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯕꯦꯗ ꯌꯦꯡꯂꯝꯂꯒ ꯄꯨꯟꯁꯤꯕ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯁꯨ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯉꯥꯏꯍꯥꯛ ꯐꯝꯃꯤ, ꯑꯎꯟꯄꯣꯠꯁꯤꯡꯗꯨ ꯊꯥꯡꯖꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ꯫ ꯄꯨꯟꯁꯤꯕ ꯍꯧꯖꯤꯛꯁꯨ ꯑꯕꯦꯕꯨ ꯎꯕꯗ ꯁꯥꯎꯔꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯎꯅꯤꯡꯗꯕ ꯅꯨꯄꯤ ꯑꯃ ꯎꯕꯗꯒꯤ ꯃꯨꯠꯀꯁꯦ ꯂꯣꯏꯅ ꯍꯦꯛ ꯀꯥꯏꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯎꯄꯨ ꯀꯥꯡꯊꯣꯟ ꯊꯥꯡꯖꯤꯜꯂꯛꯂꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯏ꯫ ꯑꯗꯨꯗꯁꯨ ꯅꯨꯡꯁꯤꯒ ꯑꯕꯦꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯎꯄꯨꯗꯣ ꯊꯝꯂꯝꯂꯒ ꯊꯣꯛꯂꯛꯄꯗ ꯁꯣꯅꯤꯌꯥꯁꯨ ꯄꯨꯟꯁꯤꯕꯕꯨ ꯎꯔꯦ꯫ ꯑꯦ, ꯁꯥꯔꯗꯤ ꯁꯤꯗ ꯀꯃꯥꯏꯅ? ꯏꯃꯥꯟꯅꯕꯅꯦ ꯂꯨꯍꯣꯡꯂꯤꯁꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯄꯣꯠ ꯆꯩ ꯑꯃꯨꯛ ꯄꯨꯁꯤꯜꯂꯨꯈꯤꯒꯦꯀꯣ꯫ ꯑꯔꯣꯏꯕꯒꯤ ꯎꯄꯨ ꯊꯥꯡꯖꯤꯜꯂꯛꯄꯗꯨꯗ ꯄꯨꯟꯁꯤꯕ ꯑꯕꯦꯒ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯡꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯕꯦꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯔꯛꯎ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗꯧ ꯂꯩ꯫ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ꯫ ꯑꯉꯥꯡꯅ ꯂꯝ ꯌꯥꯝꯅ ꯍꯦꯟꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕ ꯊꯣꯛꯈ꯭ꯔꯦ꯫ ꯑꯕꯦꯗꯤ ꯄꯨꯟꯁꯤꯕꯅ ꯆꯪꯂꯛꯄꯗꯨꯗ ꯊꯩꯗꯣꯛꯂꯒ ꯂꯩ꯫ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯐꯝ ꯊꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯗꯈꯤꯅꯥ ꯇꯧꯔꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯣ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯒꯥꯜꯗ ꯄꯨꯟꯁꯤꯕꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤ, ꯑꯝꯇ ꯉꯥꯏꯈꯣ꯫ ꯁꯣꯅꯤꯌꯥꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ ꯅꯨꯡꯁꯤ, ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯃꯤ ꯌꯥꯝꯅ ꯂꯩ, ꯏꯀꯥꯏꯈꯤꯅꯤ, ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯍꯪꯂꯝꯃꯣ, ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯉꯥꯏꯔꯝꯂꯒꯦ꯫
Sonia haibatuda tangai fadana Nungsitombi yaningda Punsibagi manakta changlai. Kaino haidokdo hairo thenge chak yamna lame. Masigi karimda chadriye. Aigi gari de kakalo. Aswaida kari kaino khara charus. Nangi gari tonglaroi ai. Ngorokano. Mafam matam charibro nangna haridubo. Lakminariba misingsina kari khankini. Adu oragana moi pulako charose. As nangna thokpa nganga lehoro ai chatle. Ani du nangang narap tawbudu abena gari manungdagi harap urami Nungsisu phat haidoga lai. Migi mamangnina punsibasu khumdre adubu manungdadi I kabada lore. Punsibana khara ingna tapna wari hek sabaga Nungsitombi magi maphatto hekta tawrai. Sidani punsibana sauribase. Pung ani tarakpa adwaida poloi setpi laktuna kaina keba hokre. Nungsisu machegi horen pugadaba potche loisillaga keba haunaba makong makut chamlingaida abesu makong makut chamba maningda changlai. Abena Nungsia nangdi dabogi kamaina khangnariba. Magi personal secretary orami ai. Kainu mabu kari thabak tawrage haise. Business tawbane magi company ga chauna lingkhalaga pot ka mayam puthokpane. Tha Zamambi cream laija mineral water ga do magi company gine. Oh nangi se maga koinari ro. Nungsitombi wahangdugi pakhom pipam khangdana lai. Koinai haigadra koina de haigadra adubu thamoi sinadi nungsidi punsibabu. Jebe adugi nupado minungsi yamna yaudida ai maga koina de. Tanjadu da ibe sana korokpadagi Nungsitombisu hatu chatkre. Abega wari phajana sanaba nanghodre. Nungsitombi di keba hitabanina lagliba makeup artist singduda kehalli. Pung mari tarakpa adwaida borsumagi imung manung mari mata amadi masung mamanaba singaloinana pungjau tenduna kainagi mayum yoksilakle. Nungsitombi ngasidi makeup artist na kerabanina hanadagi amuka hena phajai masaksu phajana oli. Lagliba bor mamanaba ayambadi nupi thiraba ngaktani. Punsibagi mama memsasu mapuroiba iboyaga loinana lohongbodu lai. Ngak laraba matungda borsu mamtok mayada thokre. Bor thokraba matung mikuk khara leiraga kainasu thoklai. Nupa mayunggi lagliba mi singdu kaina duda munna yengnei. Kaina masak pajai haina nimbung ngangnei. Borga kainaga ani se chanadro animak phajaba chap hek manai ko. Haima ada masak phajabi leisabi amasu yaurise. Sangbanabi machugi rani ilise. Hoine mayam sidagi heline asina. Hainaribadu memchadi taraga nokjai mamau oigadawribanina. Mayamna sanaribadu atai kanasu natte Nungsitombi punsibasu ngasidi Nungsitombidagi mifam hongkidre. Naresna thongalda haipetang tholao haituna message tharakpadagi Nungsitombisu matomta thoklai. Tholakpada lambida punsibaga thengnare ani do ngehak di michanaraga lei aduga Nungsidi phat leithoklaga thokki punsibasu Nungsitombigi matungda inarai. Somdadi dan thadanaba honakre. Nareski manak tamna changkibadu punsibadu uraduna mai hobo makai sauraki. Nungsitombina ta Nares kari haige habano dan thadanaba horamani. Ai thabak chinbaduda lakpa ngamkidre. Se noi cheda piyo yamdre sigi flower pottery se pigena kaubane. Tunglomdagi Nungsibigi kudangda tap yalai punsibana aduga yumlomda chingduna puki. Kaino tawrisibo thado kanino tawisibo. Nungsitombi punsiba orambaduda amuksu Naresga khanarakadra pakatli. Naresna kaino somna tawribasibo. Punsibana nangina thongnate. O nupi mamangda yamna apau sabagi waro. Nupi amagi kudangda sat hekta pairise kayam phawunu sombo. Aigi nupigi kudang paibada kanadagi ayaba mung lawdoino. Nungsitombina amu punsibada nganglai. Ai nang kanano khangde. Thado khudangse. Nangi kari hak leige. Aingonda paibige. Nangi nupidi thajane thaja. Ai nate. Punsibana amu nganglai. Oi, nang tumina layo. Thajjala urana. Naresu Nungsitombina yaningdaba kitang utkibaduda hekta changsilaga horai. Khut thaningde. Pairiba kudangdu thado. Natradi
ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯩꯒꯤ ꯅꯨꯄꯤꯗ ꯅꯪꯅ ꯑꯐꯥꯎ ꯁꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯅꯤ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯨꯄꯤ ꯂꯩꯖꯗ꯭ꯔꯕꯣ ꯍꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤ ꯅꯔꯦꯁ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯆꯥꯛꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯅꯔꯦꯁꯇ ꯍꯥꯏꯐꯦꯠ ꯍꯜꯂꯒ ꯌꯦꯡꯂꯝꯃꯤ ꯂꯝꯕꯤꯗ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯗ ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯍꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯦ ꯆꯪꯉꯣ ꯃꯅꯨꯡꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯈꯨꯝꯒꯦ ꯇꯧꯔꯛꯄꯗꯨꯗ ꯑꯃꯨꯛꯁꯨ ꯄꯨꯟꯁꯤꯕꯅ ꯉꯥꯡꯂꯛꯏ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯠꯇꯤꯟꯗꯨ ꯌꯥꯝꯅ ꯀꯟꯒꯅꯨ ꯗꯥꯟ ꯊꯥꯗꯕ ꯍꯧꯈ꯭ꯔꯕꯅꯤ ꯆꯪꯉꯣ ꯍꯟꯗꯛꯀ ꯅꯨꯄꯥꯁꯤꯒ ꯍꯦꯛ ꯎꯅꯔꯝꯂꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯅ ꯆꯪꯂꯛꯏ ꯂꯩꯁꯥꯕꯤ ꯃꯈꯩꯗꯤ ꯗꯥꯟ ꯊꯥꯗꯕ ꯂꯣꯏꯔꯝꯂꯦ ꯕꯣꯔ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯨꯛ ꯊꯥꯗꯅꯔꯝꯃꯤ ꯄꯨꯟꯁꯤꯕꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯁꯨ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯗꯥꯟ ꯊꯥꯗꯔꯝꯃꯤ ꯗꯥꯟ ꯊꯥꯗꯔꯨꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯐꯝꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯗꯤ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯄꯨꯟꯁꯤꯕꯗ ꯁꯥꯎꯔꯞꯅ ꯌꯦꯡꯂꯛꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯑꯃꯨꯛ ꯃꯤꯠꯆꯥꯅꯩ ꯗꯥꯟ ꯊꯥꯗꯅꯕ ꯂꯣꯏꯔꯗꯨꯅ ꯂꯩ ꯀꯣꯏꯕ ꯍꯧꯔꯛꯂꯦ ꯑꯍꯥꯟꯕꯒꯤ ꯂꯩ ꯈꯨꯆꯣꯞ ꯆꯥꯏꯔꯛꯄꯗꯨꯗꯤ ꯔꯤꯁꯤ ꯏꯀꯥꯏꯗꯅꯕ ꯍꯥꯏꯗꯨꯅ ꯈꯤꯇꯪ ꯄꯥꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯁꯅꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯤꯠꯆꯤ ꯈꯠꯆꯜꯂꯛꯏ ꯔꯤꯁꯤꯅ ꯃꯤꯠꯆꯤ ꯈꯠꯆꯜꯂꯛꯄꯗꯨ ꯀꯩꯅꯥ ꯁꯦꯟꯅꯕꯤ ꯏꯁꯩ ꯁꯛꯄꯤꯗꯨꯁꯨ ꯎꯍꯧꯏ ꯁꯅꯥꯁꯨ ꯃꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯤ ꯁꯅꯥꯁꯨ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯂꯩ ꯃꯊꯪ ꯃꯊꯪ ꯀꯣꯏꯔꯛꯄꯅ ꯑꯔꯣꯏꯕ ꯈꯨꯖꯣꯞꯇꯨ ꯆꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯨꯟꯗꯣꯗꯣ ꯑꯃꯨꯛ ꯍꯨꯛꯏ ꯂꯨꯍꯣꯡꯕ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯁꯨ ꯂꯩ ꯍꯨꯛꯄ ꯌꯦꯡꯅꯕ ꯉꯥꯏꯗꯨꯅ ꯂꯩꯅꯩ ꯁꯅꯥ ꯅꯤꯡꯊꯤꯖꯅ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨ ꯔꯤꯁꯤꯒꯤ ꯉꯛꯁꯝꯗ ꯍꯨꯛꯏ ꯂꯣꯏꯕꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯗꯨꯅ ꯑꯃꯨꯛ ꯈꯨꯔꯝꯃꯤ ꯂꯨꯍꯣꯡꯕ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯗꯨꯁꯨ ꯍꯨꯏꯆꯦꯟꯒ ꯈꯣꯡꯖꯤꯜꯂꯛꯏ ꯁꯣꯝꯗꯅ ꯏꯕꯦꯆꯥꯒ ꯁꯅꯥꯍꯟꯕꯤꯒ ꯀꯞꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯀꯞꯄꯤ ꯍꯧꯖꯤꯛꯁꯨ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯃꯤꯐꯝ ꯍꯣꯡꯗꯦ ꯔꯤꯁꯤꯅꯁꯨ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨ ꯄꯥꯏꯔꯒ ꯀꯣꯛꯇ ꯄꯜꯍꯟꯗꯅ ꯅꯤꯡꯊꯤꯖꯅ ꯁꯅꯥꯇꯣꯝꯕꯤꯗ ꯍꯨꯛꯏ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯀ꯭ꯋꯥ ꯂꯥꯟꯅꯕꯒꯤ ꯏꯃꯨꯡꯗ ꯕꯣꯔꯒ ꯀꯩꯅꯥꯒ ꯑꯅꯤꯃꯛ ꯆꯪꯂꯛꯏ ꯕꯣꯔ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯆꯪꯂꯛꯏ ꯃꯔꯛꯇꯨꯗ ꯄꯨꯟꯁꯤꯕꯁꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯎꯅꯕ ꯆꯥꯟꯁꯄꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯨ ꯌꯥꯎꯔꯛꯏ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯕꯣꯔ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯐꯥꯒꯤ ꯇꯧꯅꯩ ꯕꯣꯔꯅ ꯍꯦꯜꯂꯤ ꯀꯩꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯀ꯭ꯋꯥ ꯂꯥꯟꯅꯕ ꯂꯣꯏꯔꯒ ꯕꯣꯔ ꯊꯣꯛꯂꯝꯗꯥꯏꯗ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯕꯣꯔꯗꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈꯤ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯥꯔꯣꯜꯗꯒꯤ ꯁꯌꯥꯒ ꯅꯨꯡꯁꯤꯒꯅ ꯆꯣꯡꯈꯠꯂꯒ ꯔꯤꯁꯤꯗ ꯈꯨꯖꯤꯟꯅ ꯁꯤꯜꯂꯛꯏ ꯔꯤꯁꯤꯁꯨ ꯅꯥꯔꯗꯨꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯨꯒꯠꯂꯛꯏ ꯊꯣꯛꯂꯝꯗꯥꯏꯗ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯌꯦꯡꯂꯝꯃꯤ ꯕꯣꯔ ꯊꯣꯛꯈꯤꯕꯒ ꯃꯍꯩ ꯃꯍꯩ ꯀꯞꯄ ꯍꯧꯔꯛꯂꯦ ꯁꯅꯥꯁꯨ ꯃꯃꯥ ꯃꯅꯦ ꯀꯧꯔꯒ ꯀꯞꯄꯤ ꯔꯥꯖꯦꯟꯁꯨ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯀꯞꯂꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯃꯆꯦꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ ꯉꯥꯏꯍꯥꯛ ꯀꯞꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯃꯔꯦꯟ ꯈꯣꯏꯔꯝꯂꯒ ꯀꯩꯅꯥꯗꯨ ꯅꯨꯡꯁꯤꯒ ꯃꯃꯥꯟꯅꯕꯤ ꯑꯇꯩꯁꯤꯡꯒ ꯊꯣꯛꯃꯤꯟꯅꯔꯛꯏ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯅ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯑꯦꯔꯦꯟꯖ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯗꯣꯜꯒ ꯂꯣꯏꯅꯅ ꯀꯩꯅꯥ ꯌꯧꯁꯤꯜꯂꯛꯂꯦ ꯃꯃꯥ ꯑꯍꯨꯝ ꯊꯣꯛꯂꯛꯂꯒ ꯑꯔꯥꯡꯕꯝꯅ ꯇꯥꯛꯇꯨꯅ ꯃꯩꯒ ꯂꯣꯏꯅꯅ ꯀꯩꯅꯥꯕꯨ ꯑꯣꯛꯏ ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯃꯔꯦꯟ ꯑꯅꯤꯕꯨ ꯈꯨꯔꯨꯝꯍꯜꯂꯒ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯒꯤ ꯀꯥꯗ ꯃꯐꯤ ꯍꯣꯡꯅꯕ ꯄꯨꯁꯤꯜꯂꯛꯏ ꯁꯣꯝꯗꯅ ꯕꯣꯔ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯄꯥꯔꯇꯤ ꯇꯧꯅꯔꯤ ꯇꯁꯦꯡꯕꯗꯤ ꯃꯁꯦ ꯕꯦꯆꯂꯔ ꯄꯥꯔꯇꯤꯅꯤ ꯍꯥꯏꯕ ꯌꯥꯏ ꯄꯨꯟꯁꯤꯕꯗꯤ ꯃꯗꯨ ꯀꯌꯥ ꯌꯥꯎꯗ꯭ꯔꯦ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯊꯣꯛꯂꯛꯄꯅꯤ ꯃꯥꯅ ꯉꯥꯏꯔꯤꯕꯁꯦ ꯏꯃꯨꯡꯂꯣꯝꯗꯅ ꯀꯩꯅꯥꯒꯤ ꯃꯁꯥꯗ ꯁꯦꯠꯂꯤꯕ ꯄꯣꯠꯂꯣꯏ ꯂꯧꯊꯣꯛꯄ ꯍꯧꯔꯦ ꯅꯨꯄꯤ ꯊꯤꯟꯕ ꯂꯥꯛꯂꯤꯕ ꯒꯦꯁ ꯃꯌꯥꯝ ꯑꯃꯁꯨ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯆꯥꯅꯔꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯑꯗꯨꯒ ꯆꯪꯗ꯭ꯔꯤ ꯃꯆꯦꯒꯤ ꯐꯤ ꯐꯅꯦꯛ ꯀꯣꯜ ꯂꯤꯛ ꯂꯧꯊꯣꯛꯄꯤꯔꯤ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯕꯒ ꯁꯅꯥ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯑꯍꯜꯁꯤꯡꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯨꯔꯒ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯒ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤꯁꯤꯡꯁꯨ ꯀꯥꯏꯅꯕ ꯍꯧꯔꯛꯂꯦ ꯑꯕꯦꯒꯤ ꯃꯄꯥꯅ ꯐꯝ ꯅꯥꯟꯕ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯅꯥꯗ ꯕꯣꯔꯒ ꯂꯣꯏꯅꯅ ꯑꯉꯝꯕ ꯁꯦꯜ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯑꯉꯝ ꯑꯉꯝꯕ ꯗꯥꯟ ꯑꯣꯏꯅ ꯁꯅꯥꯗ ꯁꯦꯜ ꯈꯔ ꯈꯔ ꯍꯥꯞꯄꯤꯔꯝꯃꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯊꯣꯛꯅꯈ꯭ꯔꯦ ꯁꯌꯥꯒ ꯃꯅꯦꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯗ ꯉꯥꯏꯍꯧꯔꯦ ꯀꯥꯗꯨꯗ ꯕꯦꯝꯃ ꯁꯅꯥ ꯅꯅꯦꯝ ꯅꯀꯨꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯃꯤꯒꯤ ꯃꯥꯡꯒꯣꯜꯗ ꯃꯔꯝ ꯂꯩꯇꯅ ꯀꯥꯕ ꯌꯥꯗꯦ
ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯅꯤꯡ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ. ꯃꯧ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕꯖꯥꯠꯅꯤ. ꯂꯩꯔꯤꯕ ꯅꯆꯜꯁꯤꯡꯒ ꯊꯕꯛꯇꯅꯦ ꯂꯧꯇꯥꯟꯅꯕ ꯌꯥꯗꯦ. ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯣꯏꯅꯤ. ꯃꯥꯕꯨ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯅꯨꯄꯤꯅꯤ ꯈꯜꯂꯨꯀꯣ. ꯊꯦꯡꯂꯦ, ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ. ꯁꯅꯥ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯍꯦꯛ ꯍꯦꯛ ꯀꯞꯂꯛꯏ. ꯃꯆꯦꯅ ꯀꯞꯄꯗꯨ ꯎꯕꯗꯒꯤ ꯅꯨꯡꯁꯤꯁꯨ ꯀꯞꯂꯛꯏ. ꯆꯦ, ꯅꯨꯡꯉꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯥꯜꯂꯨꯀꯣ. ꯆꯠꯂꯒꯦꯀꯣ ꯆꯦ. ꯁꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯆꯦ ꯇꯣꯝꯕꯤ, ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ. ꯆꯠꯂꯒꯦ, ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯀꯦꯀꯣ. ꯁꯅꯥꯍꯟꯕꯤ ꯅꯨꯡꯁꯤ ꯁꯌꯥ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯄꯗꯨ ꯄꯨꯟꯁꯤꯕꯅꯁꯨ ꯎꯔꯦ. ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥꯟꯗ ꯒꯥꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ, ꯂꯣꯏꯅ ꯆꯠꯅꯔꯝꯂꯦ. ꯁꯅꯥꯍꯟꯕꯤꯅ, ꯍꯩꯃꯥ, ꯒꯥꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯇꯁꯦꯡꯕꯗꯤ ꯒꯥꯔꯤꯁꯤꯡꯗꯨ ꯄꯨꯟꯁꯤꯕꯅ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯥꯅ ꯊꯤꯜꯂꯛꯑꯒꯦ ꯍꯥꯏꯔꯒ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯁꯨꯔꯝꯅꯤꯗꯤ ꯃꯥꯁꯨ ꯈꯜꯂꯨꯗꯦ. ꯄꯨꯟꯁꯤꯕꯅ, ꯅꯤꯅꯦ, ꯑꯩꯅꯦ, ꯑꯩꯒꯤ ꯒꯥꯔꯤꯗ ꯊꯤꯜꯂꯒꯦ. ꯍꯣꯏ ꯍꯣꯏ, ꯃꯤꯁꯤꯕꯨ ꯁꯨꯔꯕ꯭ꯔꯥ ꯁꯨꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯍꯪꯂꯝꯗꯦ ꯋꯥꯅꯤ. ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯇꯣꯡꯅꯤꯡꯗꯕꯅꯤ ꯒꯥꯔꯤꯗꯨ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ. ꯃꯃꯥꯡꯒꯤ ꯁꯤꯠꯇꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯐꯝꯃꯤ, ꯃꯅꯤꯡꯗꯅ ꯁꯌꯥꯒ ꯃꯅꯦꯒ ꯀꯥꯈꯠꯂꯤ. ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯔꯛꯏ. ꯄꯨꯟꯁꯤꯕ ꯃꯔꯛ ꯃꯔꯛꯇ ꯅꯨꯡꯁꯤꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ. ꯑꯁ, ꯑꯩꯕꯨ ꯃꯁꯤ ꯀꯃꯥꯏꯅ ꯄꯨꯗꯣꯏꯅꯣꯕ ꯇꯧꯔꯤꯁꯦ? ꯄ꯭ꯂꯥꯟꯒ ꯂꯣꯏꯅ ꯀꯥꯏꯗꯣꯔꯤꯕ꯭ꯔꯥꯅꯦ ꯑꯩꯕꯨ? ꯆꯩꯔꯛꯇꯨꯗ ꯅꯔꯦꯁꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯏ. ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ ꯗꯥ. ꯍꯜꯂꯦ. ꯑꯣ, ꯐꯖꯅ ꯆꯠꯂꯨꯀꯣ. ꯌꯧꯕꯒ ꯐꯣꯟ ꯇꯧꯔꯛꯀꯦ. ꯊꯝꯃꯒꯦ. ꯄꯨꯟꯁꯤꯕꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯐꯨꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯦ ꯌꯥꯎꯕꯅꯤꯅ ꯎꯄꯥꯏꯗꯤ ꯂꯩꯇꯦ. ꯃꯌꯥ ꯈꯔ ꯈꯔ ꯆꯤꯛꯂꯒ ꯈꯥꯡꯉꯤ. ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ. ꯁꯌꯥꯕꯨ ꯍꯥꯟꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯜꯂꯨꯏ, ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯏꯕꯨꯡꯉꯣ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅ ꯊꯤꯟꯕꯤꯔꯛꯄꯒꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ. ꯍꯣꯏꯅꯤꯅꯦ. ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ, ꯃꯅꯦꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ. ꯄꯨꯟꯁꯤꯕ ꯁꯥꯎꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ. ꯄꯨꯟꯁꯤꯕ ꯃꯥꯒꯤ ꯀꯥꯗ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯇꯣꯛꯂꯒ ꯅꯣꯡꯗꯣꯜꯊꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯔꯤꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯒꯤ ꯔꯤꯡꯇꯣꯟ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯔꯤꯁꯤꯅ, ꯍꯜꯂꯣ ꯚꯥꯏ, ꯀꯃꯥꯏ ꯇꯧꯔꯒꯦ? ꯄ꯭ꯂꯥꯟꯗꯣ ꯃꯥꯏ ꯄꯥꯛꯂꯕꯣ? ꯑꯁ, ꯀꯥꯏꯗꯩꯅꯣꯗ, ꯃꯃꯥꯟꯅꯕꯤꯒ ꯃꯅꯦꯒ ꯌꯥꯎꯔꯝꯕꯗꯨꯗꯅꯦ ꯌꯥꯗ꯭ꯔꯦ, ꯐ꯭ꯂꯣꯞ ꯆꯠꯂꯦ. ꯑꯦꯔꯥ, ꯑꯗꯨꯒꯤꯕꯨ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯅꯦ ꯑꯩ ꯁꯤꯜꯂꯒꯦ, ꯑꯗꯨꯗꯅꯦ ꯆꯦꯜꯍꯧꯔꯁꯤ. ꯚꯥꯏ, ꯅꯨꯃꯤꯠ 4ꯅꯤꯗ ꯉꯥꯏꯔꯕꯅꯤ ꯏꯇꯩꯃꯅ ꯄꯤꯕ ꯃꯇꯝꯗꯣ. ꯑꯁ, ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯁꯨ ꯊꯥꯖꯗ꯭ꯔꯦꯗ ꯑꯩꯗꯤ. ꯑꯁ ꯚꯥꯏ, ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯩ ꯉꯝꯅꯤꯕ, ꯉꯁꯤꯗꯕꯨ ꯉꯝꯗꯕꯩ ꯇꯧꯕꯅꯦ. ꯍꯣꯏ ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯆꯪꯉꯣ, ꯁꯅꯥꯗꯣ ꯅꯪꯕꯨ ꯉꯥꯏꯔꯝꯂꯅꯤ. ꯍꯣꯏ, ꯒꯨꯗ ꯅꯥꯏꯠ. ꯁꯣꯝꯗꯅ ꯅꯔꯦꯁꯀ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯗꯥ, ꯀꯣꯏꯅꯗꯦꯕ, ꯑꯩꯈꯣꯏ ꯆꯤꯆꯦꯒꯤꯅꯦ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯟꯅꯕꯅꯦ. ꯑꯩꯅ ꯃꯥꯕꯨ ꯌꯥꯗꯦ. ꯃꯥꯅ ꯅꯪꯕꯨ ꯆꯦꯜꯂꯦ ꯍꯥꯏꯔꯤꯗꯨꯗꯤ. ꯀꯥꯏꯗꯒꯤ ꯆꯦꯟꯕꯅꯣ? ꯃꯥꯅ ꯉꯝꯅꯕ ꯉꯥꯡꯂꯤꯅꯦ. ꯗꯥ, ꯅꯪ ꯃꯤꯒꯤ ꯋꯥꯗꯣ ꯊꯥꯖꯔꯨꯅꯨꯀꯣ. ꯍꯣꯏ ꯍꯣꯏ, ꯐꯔꯦꯁꯦ, ꯅꯪ ꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯨꯅꯨꯀꯣ. ꯑꯣꯟꯁꯤꯟꯅꯔꯣꯏ, ꯃꯥꯅ ꯑꯗꯨꯝ ꯍꯧꯔꯛꯄꯅꯦ. ꯄꯨꯟꯁꯤꯕꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯋꯦꯇꯤꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯪꯉꯤ. ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯗꯨ ꯐꯥꯎꯕ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯦ. ꯅꯔꯦꯁꯀ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯐꯣꯟꯗꯨ ꯐ꯭ꯂꯥꯏꯠ ꯃꯣꯗꯇ ꯊꯝꯖꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ. ꯄꯨꯟꯁꯤꯕꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯗ ꯂꯣꯏꯔꯦ. ꯔꯤꯁꯤꯁꯨ ꯁꯨꯇꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯨ ꯅꯨꯃꯤꯠ ꯌꯩꯈꯠꯂꯒ ꯀꯧꯅꯕ ꯕꯥꯔꯇꯣꯟ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ. ꯃꯤ ꯂꯩꯖꯗꯕꯅꯤꯅ ꯂꯟꯆꯦꯟꯕꯅ ꯂꯣꯏꯅ ꯆꯦꯟꯕꯤꯔꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤꯗꯣ. ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ. ꯁꯅꯥ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯄꯥꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯤꯅ ꯃꯁꯥꯗꯣ ꯑꯦꯛꯁꯥꯏꯇꯦꯠ ꯌꯥꯝꯅ ꯑꯣꯏꯖꯩ. ꯏꯔꯥꯡ ꯂꯥꯡꯉꯤ. ꯃꯄꯥꯝꯒꯤ ꯃꯤ ꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯦ. ꯁꯣꯝꯗꯁꯨ ꯕꯣꯔ ꯃꯃꯥꯟꯅꯕꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯌꯥꯒ ꯅꯨꯡꯁꯤꯒ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒ ꯄꯨꯂꯞ ꯃꯈꯣꯏ ꯃꯔꯤꯅ ꯁꯤꯟꯃꯤꯟꯅꯔꯤ꯫ ꯄꯨꯡ 10:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯣ ꯊꯨꯡꯂꯔꯦ꯫ ꯄꯨꯟꯁꯤꯕ ꯉꯁꯤꯁꯨ ꯑꯆꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ ꯆꯥꯛꯀꯧꯕꯗꯣ꯫ ꯃꯄꯥꯟꯗ ꯊꯧꯒꯜꯂꯣꯟ ꯎꯠꯄ ꯂꯣꯏꯔꯒ ꯕꯣꯔꯒꯤ ꯇꯣꯉꯥꯟꯅ ꯐꯝꯐꯝ ꯁꯦꯝꯂꯤꯕ ꯑꯗꯣꯝꯗ ꯅꯨꯡꯁꯤꯒ ꯁꯌꯥꯒꯅ ꯂꯝꯕꯤ ꯇꯥꯛꯇꯨꯅ ꯂꯥꯛꯏ꯫
ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯇꯦꯕꯜꯗ ꯊꯝꯂꯝꯂꯒ ꯅꯨꯡꯁꯤꯒ ꯁꯌꯥꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤꯅ "ꯆꯦꯆꯦ, ꯌꯥꯝꯅ ꯐꯖꯔꯝꯃꯦꯀꯣ꯫ ꯅꯣꯏ ꯅꯇꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯤꯔꯝꯂꯕ꯭ꯔꯣ?" ꯁꯌꯥꯅ ꯑꯃꯨꯛ "ꯆꯦ ꯇꯣꯝꯕꯤ, ꯍꯅꯨꯕ ꯉꯥꯛꯇ, ꯏꯇꯩꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯏꯔꯥꯡ ꯇꯧꯕ ꯌꯥꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ." "ꯍꯩꯃꯥ, ꯆꯠꯂꯣꯍꯦ, ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯨꯆꯣ ꯆꯣ ꯅꯇꯩꯗꯣ, ꯑꯃꯨꯛꯅꯦ ꯆꯣꯛꯀꯅꯤꯀꯣ꯫ ꯃꯤ 10,000 ꯄꯤꯅꯦ ꯍꯥꯏꯍꯧꯕꯅꯤ ꯉꯔꯥꯡ." ꯁꯅꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯌꯥꯅ ꯅꯨꯡꯁꯤꯗ ꯍꯥꯏꯔꯛꯏ, "ꯅꯨꯡꯁꯤ, ꯂꯥꯛꯑꯣꯍꯦ, ꯃꯤ ꯏꯇꯩ ꯆꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ." ꯏꯁ! ꯁꯅꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯅꯣꯛꯂꯒ ꯌꯦꯡꯍꯧꯏ꯫ ꯑꯅꯤꯗꯨꯁꯨ ꯄꯥꯏꯈꯩ ꯆꯦꯟꯈꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯋꯥꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯄꯣꯠ ꯑꯣꯔꯗꯔ ꯄꯪꯇꯧꯗ ꯇꯧꯏ꯫ "ꯃꯣꯔꯣꯛ ꯄꯤꯌꯣ, ꯃꯣꯔꯣꯛ, ꯃꯣꯔꯣꯛ." ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯣꯔꯣꯛ ꯂꯧꯔꯨꯔꯒ ꯑꯃꯨꯛ ꯄꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯨꯝ ꯄꯤꯌꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ꯫ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯄꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯤ ꯇꯣꯛꯇꯦ꯫ "ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ, ꯃꯣꯔꯣꯛ ꯆꯥꯁꯨ ꯆꯥꯗꯕ ꯃꯥꯅ." ꯁꯌꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯌꯥ, ꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯦ, ꯑꯃꯨꯛ ꯂꯥꯎꯔꯛꯇꯧꯔꯦ, ꯂꯥꯛꯑꯣ ꯆꯦꯆꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯁꯦ." ꯁꯌꯥꯒ ꯅꯨꯡꯁꯤꯒ ꯑꯅꯤꯗꯨ ꯆꯥꯛꯁꯪꯗ ꯂꯥꯛꯄꯗ ꯑꯕꯦꯅ ꯊꯦꯡꯅꯔꯗꯨꯅ ꯅꯨꯡꯁꯤꯕꯨ ꯀꯧꯔꯛꯏ, "ꯅꯨꯡꯁꯤ, ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ." "ꯁꯌꯥ, ꯅꯪ ꯆꯦꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯃꯨꯀꯣ." ꯁꯌꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ "ꯀꯩ ꯍꯥꯏꯒꯦ ꯆꯦꯕꯦ? ꯀ꯭ꯋꯥ ꯁꯦꯝꯗ꯭ꯔꯤ ꯍꯥꯏꯅꯦ? ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯏ ꯆꯦꯕꯦ." "ꯍꯣꯏ ꯍꯣꯏ, ꯏꯕꯥꯅꯤ ꯁꯦꯝꯂꯁꯤ ꯂꯥꯛꯑꯣ." ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫